ngasi August Mari Lisingani Kun Mari Nimida Sida Pangtok Sariba Kuntere Suba Manipur Integrity Day Sigamai Lena Manipur the Kunda Maniba Kanglupur Kudimak Nushi Sanana Punna Leminaba Punna Tingamina Punna Sakumina Baba Philip Silomina Sihaina Hamakada Muko Maiki Degi Lamdam to the Kunda Mina Punam Kunimaka Koi Pogel Pizeri Nasi Pangtok Sariba Manipur Integrity Day Si Adungai Lising Sapan Marfudratreki Agaski Tang Marida Manipur gi apun basaktam kai be yaroi Government of India na Manipur da khunda mane riba Kanglupur mayam sigi marakta khaipung tana chin liba thokchiladu yaroi haina Manipur gi yamna ba miyamna satkiba achobo lili ma amadi madu matungda miyamna dumba achobo wari ama logiba ni adubu ningsingduna koi amukona sahi khudingi Manipur Integrity Day haina 1998 gi asum sahi khudingi lepna pangthrop 1997 da sakhiba achoba miyam gi Delhi madamdugi Manipur gi miyoi lakh tara mapan muk leiba Manipur state da miyoi lakh tara mapan muk leiba da miyoi lakh manga henbana saruk ya gibe lili ama koibana madu matam koi hojik phobada Southeast Asia da khwaidagi sawba miyam gi khongchat ama ani haina hojik babu singthara leiribani adugumba Southeast Asia da khwaidagi sawba khongchat ama Manipur miyam na sakhise kari gi da makdano hataragadi koi Government of India na toriba adugumba divisive game mayam aduga fattaba thorang mayam ado madu yaroi ekoi Manipur gi miyam na Manipur gi apun basaktam gi damak lepli karigumba Manipur gi apun basaktam da karigumba mo amata da ekoi gi singchep tharakpa thugaina hona ba khodingmak ekoi chap chana thengnagani haibagi achongba ferep ado Bharat Sarkar da natana malem gi miyam da ekoi gi khangan gi badugumba Manipur miyam gi lingjen manabagi numit amani ekoi gi August Mari koi lising ama samapan marbudra treto maduni koi Manipur Integrity na pangtok charisi adugumba 1997 da Manipur gi miyamna koi adukki matik angapa phangna leli yema chatlaga koi Manipur gi apun masaktam gi damakta koi chap mana lepli karigumba Bharat Sarkar ma thugai bi yaroi haiba adugumba koi gi phirep koi gi wakhalol adu khangala phauda Government of India na di Manipur se yam apikpa leiba amani India sida kari karamba wakhalna khangde thukaina banjan nanjana dum leptana hona madumanga maram moiduna 2001 gi koi gi June 35 gi thokdok thokdana madu matungda chu tongan ba thokdoka Kanglop Phurupta yumpham oiba organization kya di injalaga Manipur thugaina hona base ngasi baw leptriyo maduna 1997 dagi miyamna adumba khongchat ama chatna wari ama logra matung bawda ngasi bawba Manipur miyam se Manipur gi apunba saktam gi damakta koi mipai dana leiba nungai na leiba haibadu koi diba kari ginapta Bharat Sarkar na thengkang kya da Manipur thugaina honari aduna koina haijening di Bharat Sarkar na Manipur thugaina hona bi thokdok se sunya yaroi aduga Bharat Sarkar na Manipur thugaina hona bi injan ba chaliba Kanglop Phurupta yumpham organization sing do khongpam hatopiro adugumba organization sing Kanglop Phurupta yumpham oiba organization sing dana magi Kanglop ki Phurut ki mayam do puraga koi gi irang horiba do madu koi Kanglop Phurupta gi yaipana banate madugumba Kanglop Phurupta yumpham oiba organization gardu gi lusing ba kharegi nungaina ba lan thum dana ba koi gi political power phangna ba amadi pithribi gi tongan laibak sing da mayum makai lan thum lepna bane ba aduna chamjaraba koi lamdam ju khondare ba Kanglop Phurupta gi sinau mayam madu aduma koi gi lusing ba singna Manipur thugaina ba honari ba Kanglop amagi mayok te yenti sakalaga Kanglop amada singnabagi wakhalon sakalaga koi gi apun basakam sakane do oi daba matam ga chana daba adugumba kinoni khongtang amani madu to bigano ba aduna Bharat Sarkar na hojik kadori Kanglop amadi injalaga madu mai palaktraba matam changa ba natraga mai papu lambi uraktra kanda atopa Kanglop amadi injalaga hojik Manipur thugaina ba honabagi saktam khudam mayam ifong no oire chahi ama su hena hojik irang thui Manipur masi kari gino habidi Bharat Sarkar ni injan ban thokchin ne Bharat Sarkar na to bone base ai khoina pin de bagi panga monate Manipur gi mine taba Bharat ki tongan phom tingda leiba Bharat ki government gi lemdeningai oiba koi gi department kya thabak drama pham par ma mioi kya na haira abane haiba Bharat Sarkar na thamoi singdaba Bharat Sarkar gi lami oriba koi gi Assam Rifle na neutral oidaba Assam Rifle na nakal amada misang bana sigi lan pham masik puina chatarapani haibagi wafam ama leiri bisane sina maram boiga hojikti Manipur thui birang ase Bharat Sarkar na thon mane besama yam sachin kaseng aduna Manipur thui birang siga mai le na India gi le investigative agency singna
हारिब इरांग सिग मई थिजन मतमदा मणिपुर की खुन ngakjariba mareibak mafuru kanjanaba khulai paijriba mayam sida miyeng thamaga hana थिजन ba hoba yaroi madu थिजन thokti masigi irang sigi horapam थिजन ya ta digi high profile wariba government of India gi political leaders sing adiki government of India gi pham pariba mayam se masidagi hana थिजन ba mathau dai natrana jamjraba kunja sing karino khangida subnadagi mafuru kannaba mareibak kannaba yengna manipur thugana moda manipur kai ba yaroi haina makutu kulai paijaba adiki tongan ba khongjin kya jangli ba mayam da थिजन laga mada sathi ba panjalaga mada nampu apu torgadi achum khongtang ol aduna थिजन mage da jo thoi bi rang ji horapam karino थिजन ge haidar gadi masi maru थिजन dagi bharat ki political leader kya masi थिजन ba hogadawni aduga akoi masida manipuri khunga pa mayam da थिजन ba judi maram cha da ba topom thok da ba mani habisi masi koi haipam thoi maduna ngasi gi senglaba manipur gi integrity di asidagi amukasu koi na haijari se manipur da hana sedana ba wakhanda khaluraba sedana balam bi chaluraba koi kanglu khudingmak akoi mahuksa gi punchida alaga manipur da angdu leita ba punsi mahing amade hingminasi maduna tana manipur thugai gani haibadi sungoi oiroi maramdi awana sahi sa kya sangna manipur thugai na bhona matamda manipur thugai bangam gidrabani sahi tare khuntak tana thamba matung da bawda manipur gi miyam na mare bang mafuru kannaba ano bolal ho ama horaga awabu manipur tangkhai raga manipur kalaki bane ba adungai awana sahi tare khuntai ngi mang da su manipur thugai na bangam de ba aduna awana sahi sa kya thugai na bhona bangam draba tungda kasu leitraba akoi gi kanglu furu kharna lamdam je leba kanglu furu kharna akoi government of India ning chalaga amari tongan ba Myanmar na chingba leba kya degi thawinjin ge ayauraga yata na puwa boda manipur thugai ni manipur degi tongan ba lenga amale ni tongan ba machet tani haiba wa khalor dudi oiroi daba marubhumi da nga phaba chatpagi thoksin tagani madu khongpam handopyo kana gumana madu gi thoksin chalapam da tung liba koi ha degi kunda mineraba le mineraba Kurup singi praja sing misam jingna madu inbigano adum leader kada torido makoi masagi benefit oina ba makoi imung gi nungai na ba makoi imung gi mina political power pai na ba lan jum lem na ba thabak to bone habesima ajinengi aduna ngasi si 4 August lising ni kun mari se kun tre chuba manipur indigini tieni masigi nimich da koina amuko na miyam da pawgil bijer bidi howi bana hore la kadu matam jadi koi nuksi chana le minasi punne minasi punna tinga minasi punna sokol minasi adu kai koi ingta pa phibam ama waigadabani ai khoina ai khoigi irai bak lepsa gadabani ai khoina ai khoigi tungi irai bak lepsa bai batam haibase lamdam di khunda minariba kanglu purup ai khoina wakal taminaraba ai khoi machen nuksinaraba ai khoi machen amaga khoi lana kana mache kor mo tam da waigadabani haibo khon se